Eshing Ichao hanthakhraba Matung Da Meeyam gi Haksel da Pirakkadaba Saphu sing Mayoknanaba Health Services ke maikei dagi mangjounana Cheksin Thourang kaya Paikhatpa houre haina Health Services ke Director Dr Oinam Sanahanbi na TOMTV da phongdorakli Hausik lamda masida thokliba Eshing Ichao ase hanthakhraba Matung Da Meeyam gi Haksel da Pirakpa yaba chekshin gi matang da TOMTV ga akanana unaba amada Dr Oinam Sanahanbi na wapam ase phongdorakibane TOMTV ki staff reporter George Basas Patimayum amasong video journalist Potsangbam Sarat Chandraga akanana unaba juda Dr Oinam Sanahanbi na hai Hauzik lamda masida thokliba Eshing Ichao ase lakshinaba mari lenaba department amade miyamna akan mamongda honare ngasidi Ichao asigi fibam khara fagalakle haina lobi yai adubu Ichao hanthakhraba Matung Da Meeyam gi Haksel da chauna Saphu ama pirakpa yai Ichao thokiba sina maram oiraga isingdagi sandorakpa laina tina amade vector borne disease kaya sandorakpa yai maru oina typhoid fever oba paiba skin gi anaba sing amade lok thungbana chingba thokhalakpa yai masida yamna miking changningai oiribade mamangda aikhoina toina thingnarakta bacteria na thokhanba leptospirosis haina khangnaba laina makhala se lakpa yabage chingnaba leiba sine amaromda vector borne disease haibade maru oina malaria amade dengue na chingba se sandorakpa yabage fibam so leitabanate dengue se climate change ka mari leinaba laina makhal amane dengue gi case mamang chahida manipur da yamna thingnakhe haujiksu Ichao thokpa sina maram oiraga Eshing tungsinduna leiba mafam singda kang marum kokpa yabagi fibam leibana kangdagi sandokpa laina sing thoklakpa yabagi fibam lei hairiba sing asidagi ngakthoknaba afaba mafamdagi lakpa Eshing thakpa khutsa ningthina hamdokpa chana thaknaba potlam sing ningthina makum khumduna thamba mathau tai loinana yumdagi thorakpa amot akai sing mafam chana hundokpa tangai fade amaromda Eshing Ichao gi hadorakpa Eshing marakta khongup tongdana chatpana chengba tobigano marak asida hakchang nungaitaba yawraklabadi isana hidak thaduna layingpagi mahut Dr Singa tanabiyo haina mahakna makata khe Maruina Eshing Ichao sina loikhra matungda akoina thengnarapba yaba laina sing khara panjarabada akoi typhoid fever gumba adagi ate typhoid fever adum mayamna khambini ko aduga typhoid fever natraga su typhoid mak natraga su akoi gi AGE haina khangna ba over fiber se simadi is very common aduga fever lakpi ai cough lakpi ai so many aduga kitang hana dagi akoi da sum yam toina loina rakta ba anoba laina makhal amasu lakadra haibagi akoi khara sum chekshin Thourang leijari leptospirosis Bama adu simadi kitang naure adu itaragasu hauji leptospirosis haibasi makti akhoisi akhoi under creator ko under process the lady investigation the lady surveillance the lady Eshing Ichao asigi matangda Health Services Manipur na Paikhatliba Thourang singi matangda palladna mahakna makata na hai haujik thokliba Ichao asiga mari leinana Health Minister ge meeting makhada Cheksin Thourang kya Paikhatpa houre Ichao asina thokhalakpa yaba Haksel ge fibam sing Mayoknanaba Health and Family Welfare ge Chief Commissioner yauna Department ke makokthongba officer sing district sing ge CMO sing yauba flood relief team Health and Family Welfare haiba WhatsApp group ama semduna tongan ba thabak thorum kya Paikhatpa houre Ichao asina sokhalaba singda mating pinaba relief team sing su semle team asina relief camp singda health checkup na chingba chathaduna mathau taba hidak langthal angang singi diaper amadi nupi singi sanitary pad na chingba piri haujik lamna masida thokliba Eshing Ichao ase hanthakhraba Matung Meeyam gi Haksel da Pirakkadaba Saphu sing Mayoknanaba Health Services ke maikei dagi angam thakta hotnare haujik departmental eriba hidak singi mathakta ahemba hidak langthak sing lounaba Thourang Paikhatle Meeyam Haksel gi matangda mipaiba popiganu haina mahakna makata khe Nong tare Eshing Ichao di dum hana digi hona it's not the first time adna Eshing Ichao ringe manungda su tawi aduga Eshing Ichao khraba matungda neba ko health department ge responsibility all the responsibility will be ours healthcare department da adugi damakta akoina nong hek tarapadagi acd drainage fatrabni Eshing Ichao dore na aina khalaga after flood ki eventuality dugi damakta di we are fully prepared from the first day of the flood we are fully prepared aduna akoi hidak langthak
hujik leijariba akoina stock ta leijariba hidalang thase sigi outside that akoina leijariba sidadi je kapsira kumba vitamin gumba di pide dana ko aduna even extra akoina se ngasagi worm infestation yamakani adagi scabies gumba yamakani haibadugi hujik leijariba sigi mathakta extra oina akoi procurement taunanaba even akoigi our honorable Minister Health and Family Welfare na advice to within our procurement section the advice to within it is in the process to procure haidi ising Ichao sina kaino silai trabani na ba hen khare hen na paisa na ba haidana adugidi loina Thourang to